Hanagi Chief Minister and Biren Bungak Senduna Thambagi Mahu Central Government Achumba While Fangana Bohonabiu Itlf social media the viral Oirakiva audio clip Amabu Hanagi Chief Minister and Biren Gini Haiduna Mahaki Mathakta investigation Chathanaba Supreme Court Kuki so Mana Thangalakiba case Adugi Matangda Ngasi Fauba audio clip Adugi forensic report Tongan forensic lab sing na Kenaba report kaya tawagli ba adu Indigenous Travel Leaders Forum Itlf na akan Wafam Fongdoragli, Itlf ki Information and Publicity Secretary Ginja, Voljong na Kuyek Piduna Tadrok Pacherol, Amada N. Biren Gini Haiba audio clip Adugi Matangda National Forensic Science Laboratory, FFSL na hariba audio clip asi semdok sadok laba audio clip amani maram aduna clip asida yumfam oiduna chumda khangdong na bahona bada matik cha de haina Supreme Court thamkiba wafam adubu yaning daba fongdok laduna Itlf na lenga ki makada leiba institute amana case asigi matangda thijinduna reporter liba se kadai faba bias leitaba report amano haibasi khananingai oi Nongo Vina ising ngai bagum na ngai rakhiba BJP ki General Secretary BL Santos soiduna lakadari mahag lakadaba numita BJP ki MLA Singh Thambal Sanglenda laknaba party ki State General Secretary na khangan kre state lengak semba sem dabagi wafam lekhai tabaga loinana sem labadi kanana leader oigadagi haibadusu lepthokpa yai Haukiba kumja 2022 gi February 28 amasung March 5 ta tangkak ani thokna pangthokiba taragani thoi suba Manipur Legislative Assembly gi mikhalda seat kuntragani thoi da mai paktuna absolute majority fangkiba BJP na luchingduna linglakhiba lenga adu February 9 2025 ki nungthilda resign tawhan kraba matung tha adu gi taraga humdoi dagi hauraduna Manipur Legislative Assembly bu suspended animation da thamlaga president rule salai rakpadagi Anouba lenga ama amuk hanna semningbagi ihau Langlaktuna Nongo Vina Laije ising ngai bagumna lengak seman birakpa khaktana tona semnana bagi damak central leaders sing bu khorang na ngai rakhiba singi manungda yauriba party sigi national general secretary organization BL Santos tha sigi taragani thoida soidana laklagani haiba wafam confirm tawre hairi resign tawhan kraba state lenga adobulu chiglamba yauna party sigi MLA kun henbana mamang thagi ahan ba chaigol degi hauraduna Delhi de chatuna central leaders sing unaduna PR lenga ki mahuta makhoi gi Anouba lenga ama semhan bina bataksil lukhibani Adubu Manipur ki party asigi MLA singna Home Minister Amit Shah amasung Prime Minister Narendra Modi unanaba appointment laubiu haina party sigi national spokesperson so oriba Northeast ki coordinator Sambit Patraga unaduna haijakhibada Sambit Patragi maikai degi di party gi MLA kun hena laklabasu Party asigi BJP ki Kuki Jo MLA singdi yaurak thabanina mahaki maikai degi Home Minister amasung Prime Minister unanaba gi appointment lauba ngamloi hairakibani Manipur dagi chatkiba MLA singna Delhi da thunglaba matungda ahanba oina Sambit Patraga unakhibani adubu mahaki maikai degi Home Minister amasung Prime Minister unanaba gi appointment lauba ngamloi hairakpadagi tangai fadana party ki National General Secretary Organization BL Santos ka unanaba sinbiu haijarubadadi yabirakpadagi MLA singna General Secretary asiga unaduna Manipur da BJP na luchingba Anouba lenga ama amuhana Seman bina bataksi lambani Manipur ki MLA singi wafam maduda BL Santos ki maikai dagi su yaning ba fongdorakhibaga loinana hirama sigi matangda mahang masamang Manipur da laktuna party ki MLA sing amasung thaupuba singa unaragani haibigi thajaba pirakhibani mahaka unakhiba party ki MLA khara da pirakhiba thajaba adugi matugina mahak tha sigi taragani thoida Manipur da soidana laklagani haibi pau se confirm tawraba matungda ngasi numidang waram pau che asina BJP ki MLA amada hanglubada su confirm tawre hairakhibaga loinana BJP Manipur Pradesh ki maikai dagi su General Secretary amana mangonda telephone tawraktuna khangalakle hairi party ki National General Secretary asina lakadaba numit asida party ki MLA sing Imphal gi nitai pachu thekta leiba Thambal Sanglenda laknaba su khangalakle hairi MLA ki wafam asidagi pauche asina party ki central leader asi numit kayani gi khongchatta lakadaba no mahangna state asida leiringai da BJP khaktagi MLA sing unaduna lengak sembagi matangda wari sanaramgadra BJP na luching namba lengakta sogatpa topa party sing MLA sing su unaramgadra haibi yauna ma ki khongchat asida party siga topa central leader kana loinarakadagi amasung mahang mathanda lakadra haina hangkiba wang singi paukhumda MLA asina hai aingonda pau pirakpadadi party ki National General Secretary asi khaktamang lakani haina khangalaki aduga mahakna thunglabaga unagadaba MLA singna subnatagi BJP ki MLA sing oigani khali adubu mahaka central leader kana loinaraga lakadagi amasung Manipur da numit kayani leiramgadagi haibigi matangdadi chapchana khangba leitri state ki party ki maikai degi su khangalakpa leitri haina khumlaki amaromda pau chesina hojik party ki central leader ama Manipur da Anouba lengak semba natraga semdabaga mari leinana lakani haibanina BJP ki MLA ayamba state asida leirabra Delhi yauna atopa mafam singda chatna khiba yaura haina hangbadasu MLA asina hai party ki luchingba ama lakani haibigi wafam confirm tawrabanina station thadoktuna chathoknaba yaurangani thajade MLA ayamba central leader sing ngai dun leinaribani haina pakhumlaki pausina makha tana haibada confirm tawrabagi matungina karigumba BL Santos na state asida soidana laklabadi hojik leiriba PR lenga asigi mahuta miyamgi mute sing Anouba lenga ama semgadra natraga semlo haibadu
Leikhai taba yauna karigumba semgadaba oirabadi lenga adugi luchingba kanana oigadagi haibadusु lepthoklaba yai hari panba yabadi BJP gi MLA amana saruk yadra pangthokiba miyam tinba thoram amada karigumba central leader singna chatliba tha asigi manungda Manipur anouba lenga ama lehelaktrabadi semdagi speaker su bu leather oina khallaga lengak semnaba claim tawragani haiba wafam phongdokpa leikrabani adum oinamak ngarang Manipur da su pangthokiba leiba asigi national songa 150 surakpa mapok kumon thoramda sarugya ki bahanagi chief minister Biren gi maikai degi central leader sing lakani haibagi thajaba pirakle haiba natona karigumba anouba lenga ama semlaklabadi kanana luchingmo yedegi haibagi matangda di pangmising da wafam amata phongdokhidabani tangkhul nagalong gi mifam na delimitation yauna wafam kaya khanakre assembly seat humfugi manungda travel gi kuntra manga pinaba demand tawbaga loinana chingda 6 schedule chatna hangadabani tangkhul nagalong TNL ukrul na sinuna ngarang lob asiga office kam multi-purpose complex hall ngarang pangthokiba consultative mifam na delimitation budget bifurcation amasung 6 schedule gi matangda khanaduna warif kaya lawkhre TNLA na thadorok pacherol aduda consultative mifam aduna seat humfu leiba Manipur Legislative Assembly asigi seat masing Prosponate ohenaba wafam recommend tawbagal loinana hauzik sit humfu leiriba asigi manungda travel gi sit kuntraga manga amasung beli gi kun manga lehenaba demand tawraduna Manipur gi apunba pak chawbalam gi chada 90 na travel gi oiraga chada 10 na beli gi oiri masigi mathakta apunba travel mishing lakh 15 aduga beli gi na lakh taraga tare ni haiba wafam su puthokuna khanaki mifam aduna article 371C gi Makhada Manipur Legislative Assembly gi budget asi component ani leigadabani component amana belly gi oiraga component amana hills gi oigadabani amadi hill area committee gi khuthangda resource khudima implement tawgadabani haiba warip su lawki mifam aduda 6 schedule gi matangda khannaraduna hariba schedule asi aikhoi gi lam aikhoi gi resource aikhoi gi identity aikhoi gi culture amadi aikhoi gi customary law bu protect tawbigadaba yamna maroiba amani maram asina article 244A gi makhada chingda 6 schedule channa hanbasu demand tawki 6 schedule demand asi naga national movement ka kariguma maram amata mari lenade masidi Manipur da leiriba tribal miyam gi punsi mahing atai community ga manana hingba ngamnabani haina sutangkhul nagalong gi cherol asina phongdoragi gi resolution matungina mitei singna manang nakpa akoibada leiriba chingsingda khundaba yai funindro Manipur Darbar Resolution number 10 8 July 20 1932 gi matungina maitai singna makhoi gi manak nakpa akoibada leiriba chingsingda khundaba yai haina hararo Village Development Committee gi Secretary Nongthombam Funindro na phongdokre awang laikin thabi Development Committee amasung Forest Department anina punna khusamnaduna protection of awang laikin thabi forest area haiba thimda ngasi awang laikin thabi community hall pangthokiba thoram aduda Kangpokpi district ki cycle range ki RO Aslam Khan awang laikin thabi Development Committee gi President amasung Secretary yauna awang laikin thabi gi ahal laman sing su sarugyaki thoram aduga mari lengena Nongthombam Funindro na makhata na haikibada tampaki mafam singda khundariba maitai singna makhoi gi akoibada leriba chingsing asigi akoibada khunda leitaba yai haibasi mamuta na khangde Manipur Darbar Resolution number 10 A 1932 gi matung ina thokliba order asi kana amata na kakpangamde hariba resolution asi British na palingai matam India na ningtamdringai matam da thoklamba resolution amani hariba resolution asi chingya kayada khundariba mitei singna khangnaba honadaba silaibak thibani manang nakpa chingya da khundabaga loinana chingsing asibu yokhanaba mafam adugi meitai singi chawraba hak lei aikhoi mioi bana mahausa lairembina thambira maching pat turel umang wamang asi yokhatpa mathau tai hariba sing asi mioi bana thadoknaba yadraba amani ching umang wamang sa uchek leitrabada mioi bana hingba ngamloi Darbar Resolution 10 A July 20 1932 da hariba sing asi chingya da khundariba meitai singna mamut tana nainaduna masa masa gi right khangna amasung ching amasung umang wamang yokhatmina si haina phongdoki loinana apunbagi oiba wasaksu lawminaki Jammu and Kashmir da changchinaba honarakwa terrorist ani hatkre Jammu and Kashmir gi Kupwara district ta laiba line of control LOC da lona yadaba mawngda changchinaba honarakiba terrorist singi thawungbu Indian Army na mai pakhan khidabaga loinana thawdo aduda khulai paiba terrorist sing aduga khutthongnabada terrorist ani hatpa ngamkhre haidi akhanaba Intelligence ki pau fangbadagi Jammu and Kashmir gi Srinagar da laiba Indian Army gi Sinar Corps na ngase ayu anganbadagi hauna Kupwara district ki Keran sector da operation chathaba hokibani operation chatharingai da Indian Army gi personnel singna LOC da khulai paiba terrorist sing lona yadaba mawngda changsilaknaba honaramba thawong thengnarakibani thengnaraba matungda terrorist ki maikai dagi army personnel tangna akanba mawngda nongmai kapsilaki Maduda army personnel sing aduna so handuna nongmai kapada terrorist ani sikhibani hari hauji makhata na operation chathari terrorist sing adu karamba outfit kino haibadi khangmangamdri hari Khabar gi che da hablaga mid day meal pijari basi Prime Minister gi ikai ningai ni Rahul Gandhi
Madhya Pradesh Lengaki School Angangsingbu Mid-day meal covergi che mathakta haptuna pijabagi video ama social media platform X ta thagaladuna Congress lo chingba Rahul Gandhi na angangsingbu coverda mid-day meal pijaba haibasi Prime Minister amadi Madhya Pradesh ki Chief Minister gi ikai ningai ni haina phongdokre. Rahul Gandhi na hai leiba asigi tungi yumbiral oigadariba angangsing asibo asiguma mawongda loina biba amadi angangsing asigi hygiene gi matangda lengangna karisu yengsinbidaba haibasi ikai ningai ni. Lengak pariba BJP na Development haiba wahai asi mitrang oihenduna party sigi aseng mapandam oiriba leiba khudingmak makhoi power makhada thamba hairiba sigi lambida dumak changsilli. Khabarda mid-day meal pijabagi video sing urubada thamoi sokna nungaitaba fawi karisu khangjadaba tungi yumbirals ni hariba angangsing asibu Lairiba lenga asina kari mata khandaba mawongda ikai khumnaba utpidaba haibasi ikai ningai ni chahi kun hena BJP gi lengak na Madhya Pradesh ki angangsing dagi chana thangnaba polamsing matpiduna lakli. Madhya Pradesh khaktana tona India gi mafam kaya da asiguma thawong kaya chatharibasi center da lairiba lenga asina tasin usinadana lairi. Asiguma Prime Minister amadi tongan ba state sing da lairiba Chief Minister sing asi ikai ba khangdraba minungsi poktraba amadi development pu mitrang oihenduna miyamda namthak tawduna power pai gani khanduna lairaba miyoi ngaktani haiki.